US Lanmi gi Makok Thongba General na Iral ga Lan Soknaba Lepnaba Trump administration da Takshinkhre US amasung Iral gi marakta soknariba West Asia gi Lan asida US Lanmi gi fibam sokchilakpana maram oiduna US Lanmi gi Joint Chief of General Staff ki Chairman Dan Ken na Iral ga Lan Soknaba Lepnaba Trump administration da Takshinkhre US ki broadcaster ama oiriba Cable News Network gi report amana West Asia gi Lan asida US Lanmi gi fibam noma gi soksilakpadagi Joint Chief of Staff ki Chairman General Dan Ken Central Intelligence Agency gi Director John Radcliffe Secretary of State Marco Rubio amasung Vice President J.D. Vance yauna hiram asigi matangda Trump administration da makoigi oiba wafam phongdokibani hairi report asina makhatara dun hai Joint Chief ki Chairman Dan Ken amasung atopa Makok Thongba officers singna Iral gi mathakta air power sizinaduna landaba khakta US Pamliba Pandam Singh asi Fangba Ngamloi Haibagi Thazaba Singh Phongdoki West Asia gi Lan asida US President Donald Trump Iran gi mathakta laikhada landabagi ayaba pidaba asina US na Pamliba Pandam Singh asi Fangbagi khudongcha daba kaya mayoknari Iral na glove lebak sing da lairiba US gi mapang sing gi mathakta landabagi chang hengalakpada amadi reason aduda lairiba engine infrastructure singda kiningai oiba landa kya chatharakiba asina US Lanmi gi fibam noma gi sokchilakibani US President Donald Trump na mahaki glove lebaki mapang singda Iral na kiningai oina landa kya satharakliba adu leptrabadi henna kanba landa sing Iral gi mathakta chathagani haina kihan khangalabasu Iral nadi glove lebak sing amadi makhogi engine infrastructure singda landa chathabana US pu thengna bagi maru oiba khongthang ama oina lauri US ki air defense intersector ahenba mapangal kalaba khusu kholai shingi awat pasing leirakpana US na Iral ga Lan Soknabada achauba singnaba ama oirakpaga loinana West Asia gi matam sanglaba wathok asi loshin hannabagi apambasu US ki Makok Thongba officer sing amasung Lanmi gi Makok Thongba officer sing na phongdokna rakhi